Diabetes Hospital and Research Center Hairiba Center as Manipur leingak health services tab registration Toudaba Center Amani haibasi houjik phaobagi oina thijinbada khangle. Center asigi Managing Director M Dhanabir na mahak masha Dr. Amani haibagi chaba certificate numit ninigi manung da puthokpiyu haina Desam gi President Mayengbam Somorjit na phongdorakli. Center asigi Managing Director M Dhanabir na media da phongdokhiba wafam sing adugi matangda ngasi kwa kaithel da leiba Desam gi office ta pangthokpa pawgi mifam amada wafam sing phongdokladuna Mayengbam Somorjit Makatana Hai, Moirangtem Dhanabir Kobamyu Amana, Managing Director Oiba, Diabetes Hospital and Research Center Koba Center Ama, Desam Thijinba Matamda, Manipur Health Directorate Registered Toudaba Center Amani Haiba Chapchana Khangle, Ana Layangi Hangliba Institute Singase, Lengaki Akamagi Makada, Kanglon Chumna Health Services that registered Togadabani, Moirangtem Dhanabir Kobamyu Asina Miyam da Utliba, Center Asigi Registration Certificate Asidi, Society Amakaki Registration Certificate Ni, Society Amagi Registration na Hospital Chalai registration ni Haizinduna, Miyam da Choba Minamba Amatoba, Si Yam the Laibak Tibani. Society Amagi registration Puthokplaga Hospital Amagi registration ni Haiduna, Miyam da Minam Liba Si Tokpiyu. Anaba Pahan Bahibasi, Naribamyu Adugi Ahanba priority ni, Adubo Pahaningi Haiduna Kanano Karino Kangdaba, Anaba Yengadawribamyu Ado, Asingba Doctor Anatraga, Yengadawriba Mafamado, Hospital Amagi Laifam Topa Matak Sing, Suna Lairabra Haibasi Tidopio, Asigumba Tawong Sing Makatana Chathadanaba. Starasida Lairiba Health Kamari Lainaba Institute Sing Kanglon Chumna Chatharibra Haibasi Yangshinaba, Campaign Ama Chatharagani, Campaign Asite Samna Leptana Chatharagliba, Mating Labor Kunai Amagi Damak Aikoi Haktang Panalaishi Haiba Campaign Aduki Makada, Chathagadabani, Campaign Asida Mari Lainaba Authority Sing Amade Miyam Nasagat Piu Hanasu, Mahana Makataki. 19 July 2023 da matamdugi director obiramba supervising authority ni masi health directorate ki director suni mana haibasi ki hospital je registration tawde adana masi registration tawsalu haidana e basiron je chatnadi haiba wafam amagak social media da aduga mana media da phongdrop gi wafam sida akoina authority da maron health directorate ta haina haining badi tasengna masi akoi Hospital ama hang baze health director ki ayaba logdragasu hang ba ya haiba leibra leitara ka health director su sengtopam thui karigumba leitraba aduga man haibo homjina samna sanba aran bani haidana koina di proof tawjari ni adubo health director su lobi batara gadi asigumba aran ba pawma aduga department ki mathakta man arama pawma sandok ibase masibu chapchaba sairak pina dambagi damakta athuba matamda ekoi health director in su moto case ama lokhot piraga lokholaga masi season bidana masi gumba aran ba toriba miyo se masi ki sabsaba sa pbu haidana akoi taksinjari marangthem Dhanabir haiba miyo sida koina akoi hangi madudi mana tasengna doctor ni hai taragadi mana doctor am oi haibagi magi sabsaba certificate karaida tamakpono kari state tamakpono kari gi kanoda institution tamakpono haibagi sabsaba athuba matamda ninigi manungda puthopiro